Hello ma'am, halo tada ma'am puno koi kong na khumjari ma'am ngasi di ka injang thong doino habda ngasi se uriga aluga adu koliwai do hapchalaga thongani iromba mata warni ba ko aduga ngarang ngaren su laiye ngaren dona dum charni ba ngasi di mama su laite ba ko mama su lai khoramba somnum da silchar da sakhiye bane aduna aiga husband da gai husband su ma su ayuk tagi sakhiye bane ayuk an ta da chakre ma se breakfast ka taw da ngai ko tip mai gari gi tip lag ne ma su chat khre ado ai thanda ngai re ba ko ado ai se hojik uriga aluga iron ge ba ko aduna uri amani pan ber jenge aduga hoi jamna budi pan re ba ko hojik se ko ado uriga aluga ma mielani dana aduga ama ngai ngaren do adu du mai thora char ni ba ko adu di yeminar se ma'am mafam ga marang kai de da ma'am adum poche khara thaning bagi ko wal mapan da dum khara thajalle ado yengo ma'am akhoi gi uri sin je ko mari di phajan chatle ado lai da stu ani hum kat khre ado ai hujiki iron na bagi ko khara thi gi ge ado phajana budi pandri da phajana pan bado oidri ba ko ado khara di phange ado ai khara maga he ki ge iron na bagi hujik ma'am sida lai re ngasi gi mathen se uri ga alu ga koliwai ga toroga met pane ba ko iron ba aduga sigai siga lai re sina ngarang ngare ne aduga sigai siga nga thau lai re ba ko se lai re ai chak ai smai tor charni ai sa ba ngam jalak tre ba si ma tha se akhoi gi hoinang ma cha do mai to pi re ai husband se ma se ko ma sa ai ayuk tani ko ayuk taruk tare dai du ni ba taruk oi man taruk tare dai du thokhi bani ba ko ayung ta dai thokhi bani ma se nang dana ko ma se breakfast ka taw dangai ma chakre ba ko ado hojida halak pata ngai re bane do aina chak sa drai ga puna chaminar se na haiba ado mana ada hotel lagi ne kaino chari ai paratha ga hinjang ga taw ga do ado mai chari hai ba ma se aduna chaning de ai hojik aina chara drai na hangi ba mai tan charga ayuga tan charga ai gas yam kai ba ko ma su ayuga tan charga gas ka bdo gas ka khala tungam da video dumai tawai ba ma se puri chak pija balai cha do ma chak ya cha rồi cha khana ni noi ni hey hey Oscar 저 akhoi hui do ngasi se don chawai da pithoki bani ma ko adon ngasai u pithoki bani ba ngasai u pithoki ba do hari ma gi chana ba pukham kari kra hoji laitri ba ko laita baduna aina kaino una apa ko ma segai ga adu do thara ga thamam bani ba do ma chak do ingang re ma chak kari kra mama gi sangom thakpa mi ni ingang ni na ko aduna haidi chak kari kra phajan chawai ja de ba ne ado adum nungai raktre ma una thara ga cha aina pijara ma do ko ai hujik ma gi chana bagi ne bukham do akhoi hana gi huina charamba bukham do do thi gi ko thi gi gala gala ire ai hujik phajana pheng do gi ma ko pheng chin lo la na lai khaba nang bu chik lai shatlon khaba nang bu chin lo la na lai khaba nang bu thapa chim ya tang ya da akhoi da so ma so chak chara ko thaba ma chatlani ai adugi ma so chak pijare ba ko ado nakan da su meow khongi yamna ko yengu meyam nakan da su tawi se nakan da su se nga na tari cha de ba ko aduna nga gi thau do adi doga chak ka dumai toroga pijari ni yam hauna cha dreng meyam ai hui gi kano ne ba stil gi pham the akhoi hana to mi na cha ra mai ne ba ko ado akhoi hinau ma cha do ma gi mu cha na ba na kana theng do pi ni Smile pump se hujik yang wai ngam dre ba smile pump se nga sa tro ba chak lai ne lai rồi ạ chừng bữa bani
ꯄꯨꯈꯝꯁꯨ ꯊꯝꯕꯤꯔꯦ ꯂꯩꯍꯧꯔꯣꯅ ꯑꯩ ꯆꯠꯂꯦ ꯍꯧꯕ ꯂꯩꯍꯧꯔꯣ ꯆꯠꯂꯦ ꯑꯩꯈꯣꯏꯗ ꯂꯩꯕ ꯏꯉꯥꯡꯗꯣ ꯑꯗꯨꯏꯗꯣ ꯃꯥꯁꯦ ꯉꯁꯤꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯑꯌꯨꯛꯇꯩ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯔꯨꯝ ꯍꯧꯔꯤ ꯇꯧꯋꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯆꯠꯂꯒꯦꯅ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯍꯁꯕꯦꯟꯗꯤꯅ ꯍꯪꯉꯝꯃꯦꯕꯅꯦ ꯑꯗꯣ ꯃꯥꯗꯤ ꯑꯩ ꯍꯁꯕꯦꯟꯗꯨꯗꯤ ꯃꯥꯗꯤ ꯖꯣꯏꯄꯨꯔꯗ ꯆꯠꯈꯤꯑꯕ ꯗꯤꯞ ꯒꯥꯔꯤꯗ ꯆꯠꯈ꯭ꯔꯦꯕ ꯑꯩꯅ ꯒꯥꯔꯤꯗ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯗꯤ ꯑꯩꯅ ꯑꯩ ꯍꯁꯕꯦꯟꯗ ꯐꯣꯟ ꯇꯧꯔ ꯍꯪꯉꯦ ꯅꯪ ꯄꯩꯁꯥ ꯄꯤꯈ꯭ꯔꯕ ꯑꯉꯥꯡꯗꯣ ꯄꯩꯁꯥ ꯄꯤꯕꯤꯈ꯭ꯔꯕ ꯒꯥꯔꯤ ꯆꯠꯄꯒꯤ ꯇꯤꯞꯀꯤꯅꯅꯦ ꯑꯗꯣ ꯄꯤꯕꯤꯈ꯭ꯔꯦ ꯍꯥꯏꯀꯣ ꯑꯗꯣ ꯄꯤꯕꯤꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯏꯉꯥꯡꯗꯣ ꯆꯠꯈ꯭ꯔꯒ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯏꯉꯥꯡꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯤ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯍꯁꯕꯦꯟ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯒ ꯏꯉꯥꯡꯗꯣ ꯀꯧꯋꯦ ꯂꯨꯄꯥ ꯆꯥꯝꯃꯈꯛ ꯑꯃꯨꯛꯀ ꯄꯤꯕꯤꯌꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯅꯦ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯒ ꯑꯃꯨꯛꯀ ꯅꯨꯡꯉꯥꯏꯇꯦ ꯂꯨꯄꯥ ꯆꯥꯝꯃꯈꯛ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅꯅꯦ ꯑꯗꯣ ꯑꯩ ꯏꯉꯥꯡꯗꯣ ꯉꯥꯏꯒꯦꯕꯀꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥꯁꯨ ꯌꯥꯝ ꯋꯥꯏꯕꯀꯣ ꯑꯗꯨꯅ ꯖꯥꯝ ꯄꯤꯕꯗꯣ ꯉꯝꯗ꯭ꯔꯦ ꯂꯨꯄꯥ ꯆꯥꯝꯃꯈꯛ ꯄꯤꯕꯤꯒꯦ ꯇꯧꯕꯅꯦ ꯍꯟꯗꯛꯇꯤ ꯑꯩ ꯅꯥꯕꯅꯦ ꯈꯣꯠꯄꯅꯦ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯤꯗꯅꯀꯣ ꯑꯗꯨꯅ ꯄꯩꯁꯥꯗꯣ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯄꯤꯕꯗꯣ ꯉꯝꯗ꯭ꯔꯦꯕꯅꯦ ꯑꯗꯣ ꯏꯉꯥꯡꯗꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯝ ꯌꯥꯝ ꯂꯥꯞꯅ ꯆꯠꯇꯣꯏꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯏꯉꯥꯡꯗꯨꯁꯨ ꯆꯠꯈ꯭ꯔꯦꯀꯣ ꯑꯩꯅ ꯑꯃꯨꯛꯀ ꯂꯨꯄꯥ ꯆꯥꯝꯃ ꯄꯤꯕꯗꯣ ꯍꯥꯏꯗꯤ ꯍꯔꯥꯎꯅ ꯃꯥ ꯆꯠꯈ꯭ꯔꯦꯕꯅꯦ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩ ꯄꯇꯤꯠ ꯈꯔ ꯇꯥꯁꯟꯒꯦꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩ ꯍꯁꯕꯦꯟꯗꯣ ꯃꯥꯗꯣ ꯆꯪꯉꯛꯄꯗꯁꯨ ꯑꯗꯨꯝ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅ ꯑꯗꯨꯝ ꯆꯪꯉꯦ ꯃꯥꯁꯦꯀꯣ ꯑꯩꯅ ꯉꯁꯥꯏ ꯗꯦꯔꯤ ꯃꯤꯜꯛ ꯂꯩꯔꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯃꯥꯁꯦ ꯀꯥꯎꯊꯣꯛꯑꯖꯥꯅꯤ ꯃꯥ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯕ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏ ꯍꯦꯛ ꯖꯨꯝ ꯃꯅꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯒꯤ ꯗꯨꯀꯥꯟ ꯂꯩꯌꯦꯕ ꯗꯨꯀꯥꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯗꯨꯀꯥꯟꯁꯤꯡꯁꯦ ꯍꯥꯏꯗꯤ ꯗꯦꯔꯤ ꯃꯤꯜꯛꯇꯤ ꯐꯪꯉꯣꯏꯗꯅꯀꯣ ꯍꯥꯏꯗꯤ ꯗꯨꯀꯥꯟꯁꯤꯡꯗꯣ ꯌꯥꯝ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯈꯨꯜꯂꯛꯅꯤꯅ ꯍꯥꯏꯗꯤ ꯗꯦꯔꯤ ꯃꯤꯜꯛꯇꯨꯗꯤ ꯀꯥꯏꯗꯒꯤ ꯐꯪꯒꯅꯤ ꯐꯪꯉꯣꯏꯕ ꯀꯩꯁꯨꯝꯕꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯑꯁꯨꯝ ꯍꯥꯏꯗꯤ ꯗꯦꯔꯤ ꯃꯤꯜꯛ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯆꯥ ꯃꯁꯨꯒ ꯌꯣꯟꯕ ꯗꯨꯀꯥꯟꯒ ꯂꯩꯅꯀꯣ ꯑꯗꯣ ꯖꯣꯜꯂꯗꯤ ꯑꯗꯨꯝ ꯂꯩꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯕꯥꯔꯣ ꯃꯣꯟꯖꯥ ꯖꯣꯜꯂꯦꯕꯅꯦ ꯑꯗꯣ ꯕꯥꯔꯣ ꯃꯣꯟꯖꯥꯁꯨ ꯂꯩꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯏꯪꯕꯗꯨꯒ ꯆꯠꯂꯨꯔꯅꯨ ꯈꯣꯠꯂꯨꯔꯅꯨ ꯍꯥꯏꯕ ꯃꯥ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯆꯠꯂꯒꯦꯀꯣ ꯆꯠꯂꯨꯒꯦ ꯌꯦꯡꯉꯨꯒꯦ ꯍꯥꯏ ꯑꯗꯨꯒ ꯐꯠ ꯂꯥꯛꯀꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯃꯥ ꯆꯠꯈ꯭ꯔꯤꯉꯩꯁꯤꯒ ꯑꯩ ꯄꯇꯤꯠꯁꯦ ꯈꯔ ꯇꯥꯁꯟꯈꯤꯒꯦ ꯅꯪꯅ ꯂꯩꯅꯤ ꯑꯩꯅ ꯃꯩꯅꯤ ꯅꯪꯅ ꯊꯃꯣꯏ ꯑꯩꯅ ꯃꯩꯆꯥꯛ ꯅꯪꯅ ꯃꯤꯠꯂꯨ ꯑꯩꯅ ꯄꯤꯔꯥꯡ ꯅꯪꯅ ꯍꯧꯕ ꯑꯩꯅ ꯂꯣꯏꯕ ꯃꯣꯡꯐꯝ ꯑꯃꯒꯤ ꯅꯨꯡꯄꯥꯛꯊꯛꯇ ꯏꯔꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯋꯥꯍꯩ ꯀꯌꯥ ꯏꯔꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯋꯥꯍꯩ ꯀꯌꯥ ꯇꯞꯅ ꯊꯥꯡꯉꯨ ꯇꯞꯅ ꯊꯥꯡꯉꯨ ꯇꯞꯅ ꯊꯥꯡꯉꯨ ꯇꯥꯕ ꯋꯥꯔꯦ ꯈꯣꯡꯖꯤ ꯃꯈꯣꯜ ꯇꯨꯝꯕ ꯀꯥꯏꯔꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯦꯕꯀꯣ ꯏꯁꯩꯁꯦ ꯅꯨꯡꯁꯤ ꯌꯥꯝ ꯀꯦꯂꯤ ꯎꯅ ꯈꯤꯛꯂꯤ ꯂꯤꯛꯂꯥ ꯀꯦꯝꯂꯤ ꯄꯨꯟꯁꯤ ꯎꯐꯨꯜꯂꯛꯇ ꯀꯦꯝꯂꯤ ꯄꯨꯟꯁꯤ ꯎꯐꯨꯜꯂꯛꯇ ꯃꯥꯒꯤ ꯇꯨꯡꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯅꯪꯒꯤ ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯤ ꯅꯪꯅ ꯂꯩꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯒ ꯄꯇꯤꯠ ꯇꯥꯅ ꯂꯣꯏꯔꯦ ꯑꯩꯅ ꯄꯇꯤꯠ ꯇꯥ ꯂꯣꯏꯕꯒꯀꯣ ꯑꯩꯒꯤ ꯍꯁꯕꯦꯟꯁꯨ ꯂꯥꯛꯑꯦꯕꯀꯣ ꯒꯥꯔꯤ ꯈꯣꯡꯅ ꯂꯩꯔꯦ
ꯃꯌꯥꯝ ꯑꯩ ꯍꯁꯕꯦꯟꯁꯨ ꯂꯥꯛꯑꯦ ꯑꯩ ꯍꯁꯕꯦꯟ ꯂꯥꯛꯄꯒꯀꯣ ꯒꯥꯔꯤꯁꯨ ꯑꯩꯈꯣꯏ ꯒꯥꯔꯤꯁꯨꯅꯦ ꯃꯊꯪ ꯃꯊꯪ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯕꯥꯔꯣꯃꯣꯟꯖꯥ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯗꯦꯔꯤ ꯃꯤꯜꯛ ꯀꯣ ꯌꯦꯡꯉꯨ ꯗꯦꯔꯤ ꯃꯤꯜꯛ ꯈꯨꯄꯤꯛꯁꯦ ꯐꯪꯕꯨ ꯐꯪꯉꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯁꯤꯗꯀꯣ ꯗꯨꯀꯥꯟ ꯃꯆꯥ ꯃꯆꯥꯁꯤꯒ ꯑꯗꯣ ꯕꯥꯔꯣꯃꯣꯟꯖꯥ ꯆꯦꯡꯍꯟꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯕꯥꯔꯣꯃꯣꯟꯖꯥꯅꯤ ꯆꯦꯡꯍꯟꯒꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯐꯪꯕ ꯕꯥꯔꯣꯃꯣꯟꯖꯥꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯇꯨ ꯇꯦꯁ ꯇꯧꯔꯒ ꯍꯥꯏꯔꯛꯀꯦ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣꯀꯣ Ano? ꯁꯤ ꯆꯥꯕꯗꯤ ꯀꯩꯝ tꯧꯔꯣꯏ Masarap naman din yun. ꯑꯩ ꯀꯩꯝ ꯆꯥꯗꯉꯩ ꯂꯩꯔꯦ ꯑꯗꯨꯗꯤ ꯀꯪꯅ ꯅꯨꯡ ꯂꯩꯔ ꯀꯅꯥ ꯃꯁꯂꯥ ꯃꯣꯔꯣꯛ ꯆꯥ ꯌꯥꯗꯦ Ay, không bự đâu. Ngon hả? ꯃꯣꯔꯣꯛ ꯑꯝꯇ ꯆꯥꯗꯦ Hello? Hello. Hello? ওই ঈদ যেটা ঈদ লইব ওই যে নেহেরু স্কুল আছে যে ওইখানে মানুষ লইব ঈদ আর বালু লাগবো এখন ঈদ 1000 মতো লাগবে তো এখন বর্তমানে তার 1000 মতো ঈদ লাগবে কত করে রেট করে ꯍꯥꯏ Ay, tira ko yan. ꯄꯤꯖꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯃꯥ ꯅꯨꯡ ꯂꯩꯕꯁꯤꯅ ꯃꯁꯂꯥ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯅꯨ ꯍꯥꯏ ꯉꯥꯡꯉꯤꯕ ꯑꯩꯉꯣꯟꯗ ꯍꯥꯔꯦ Masarap. ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯁꯕꯦꯟꯁꯨ ꯒꯥꯔꯤ ꯂꯧꯁꯟꯕ ꯆꯠꯈꯤꯕꯀꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯣ ꯂꯥꯛꯑꯦꯕꯅꯦ ꯑꯗꯣ ꯃꯥꯒ ꯄꯩꯁꯥ ꯍꯤꯁꯥꯞ ꯄꯥꯅꯕ ꯑꯃ ꯆꯠꯈꯤꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯑꯩꯅ ꯕꯥꯔꯣꯃꯣꯟꯖꯥ ꯈꯤꯇꯪ ꯆꯥꯕꯗꯣ ꯃꯥ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯣꯔꯣꯛꯒꯨꯝꯕ ꯌꯥꯝ ꯑꯁꯥꯕ ꯄꯣꯠ ꯆꯥꯅꯨ ꯅꯨꯡ ꯂꯩꯕꯅꯤꯅ ꯈꯣꯠꯄꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯥ ꯂꯩꯔꯕꯅꯦ ꯑꯩꯁꯨ ꯆꯥꯅꯤꯡꯕꯗꯣ ꯄꯣꯛꯏꯕꯅꯦ ꯑꯗꯣ ꯈꯤꯇꯪ ꯆꯥꯏꯕ ꯃꯥ ꯁꯥꯎꯔꯛꯏꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯗꯦꯔꯤ ꯃꯤꯜꯛꯁꯦ ꯆꯥꯕ ꯍꯧꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯌꯦꯅ ꯃꯉꯣꯟꯗ ꯃꯆꯦꯠ ꯑꯃ ꯄꯤꯖꯔꯝꯃꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯈꯔ ꯆꯥꯒꯦꯅꯀꯣ ꯉꯁꯤꯁꯦ ꯗꯦꯔꯤ ꯃꯤꯜꯛ ꯆꯥꯅꯤꯡꯃꯟꯗꯅ ꯉꯥꯎꯋꯦꯕꯀꯣ ꯗꯦꯔꯤ ꯃꯤꯜꯛꯀꯁꯦ ꯆꯥꯅꯤꯡꯃꯟꯗꯅ ꯉꯥꯎꯕ ꯑꯃꯈꯛ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯉꯁꯤꯁꯦ ꯂꯥꯏꯕꯛ ꯐꯅ ꯃꯆꯥ ꯑꯃꯗꯤ ꯐꯪꯉꯦꯕꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯕ꯭ꯂꯣꯒꯁꯦ ꯃꯌꯥꯝ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯃꯤ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟ ꯃꯌꯥꯝ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒꯀꯣ ꯏꯁꯣꯔꯗ ꯑꯩꯒꯤꯗꯃꯛꯇꯁꯨ ꯈꯣꯏꯔꯝꯕꯤꯌꯨ ꯃꯌꯥꯝ ꯄ꯭ꯔꯦ ꯇꯧꯕꯤꯌꯨꯀꯣ ꯏꯁꯣꯔ ꯅꯠꯇꯅ ꯑꯩꯈꯣꯏꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤꯀꯣ